Hi ꯃꯌꯥꯝ, ꯉꯁꯤ ꯑꯩ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯔꯥꯡꯗꯤꯅꯦ ꯍꯥꯏꯗꯤ ꯏꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯣ ꯉꯔꯥꯡꯁꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯑꯣꯏꯅ ꯊꯥꯡꯒꯠꯂꯛꯑꯒꯦ ꯇꯧꯔꯤ ꯉꯁꯤꯅ ꯍꯌꯦꯡ ꯉꯁꯤꯒꯤ ꯃꯊꯦꯜꯅꯤꯅ ꯑꯩ ꯁꯤꯗꯤ ꯍꯤꯟꯖꯥꯡꯁꯦ ꯑꯗꯨꯝ ꯆꯝꯊꯣꯡ ꯑꯩꯅ ꯁꯥꯕꯗꯨꯒ ꯑꯗꯨꯝ ꯍꯥꯞꯆꯔꯤꯅꯦꯕ ꯆꯝꯊꯣꯡꯗꯨꯒ ꯑꯩꯅ ꯆꯥꯗꯣꯏꯁꯤꯗꯤ ꯑꯁꯦꯡꯕ ꯃꯤꯃꯤ ꯁꯤꯡꯖꯨꯅꯦꯕ ꯑꯩꯅ ꯆꯥꯗꯣꯏꯁꯤꯀꯣ ꯍꯥꯏꯗꯤ ꯑꯋꯥꯊꯕꯤꯒ ꯃꯤꯃꯤ ꯁꯤꯡꯖꯨ ꯇꯧꯔꯤꯕ ꯑꯗꯨꯗꯒꯤ ꯑꯋꯥꯊꯕꯤꯒ ꯃꯤꯃꯤ ꯁꯤꯡꯖꯨ ꯇꯧꯔꯤꯕ ꯄꯥꯄꯔ ꯑꯃ ꯂꯩꯔꯦ ꯕꯣꯔꯥ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯁꯤꯁꯤꯅ ꯀꯣꯠꯅꯕ ꯁꯤꯡꯖꯨ ꯀꯣꯠꯅꯕꯅꯦꯕ ꯁꯤꯅ ꯆꯝꯐꯨꯠ ꯑꯃ ꯂꯩꯔꯦꯕ ꯁꯤꯅꯦꯕ ꯑꯩꯅ ꯆꯥꯒꯦ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯑꯗꯨ ꯆꯥꯕ ꯍꯧꯔꯒꯦ ꯁꯥꯕꯅꯁꯨ ꯂꯣꯏꯔꯦꯕꯀꯣ ꯑꯩꯈꯣꯏ ꯉꯁꯥꯏꯁꯦ ꯍꯟꯗꯛ ꯈꯨꯠꯁꯥ ꯑꯃ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕꯣ ꯃꯍꯤ ꯈꯔ ꯍꯥꯞꯄꯒꯦ ꯅꯣꯡꯁꯨ ꯐꯖꯅ ꯂꯥꯛꯑꯦ ꯅꯣꯡ ꯂꯥꯛꯄꯅꯤꯅ ꯁꯥꯔꯤꯅꯦꯕ ꯍꯣꯁꯥꯔꯗ ꯅꯣꯡꯁꯨ ꯌꯥꯔꯦ ꯆꯝꯐꯨꯠꯁꯨ ꯍꯥꯎꯋꯦꯉꯣ ꯑꯗꯩ ꯁꯤꯡꯖꯨꯁꯤ ꯍꯥꯎꯕꯅ
ꯍꯥꯎꯉꯣ. ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯂꯣꯏꯔꯦ. ꯍꯥꯏꯗꯤ ꯆꯥꯕꯁꯦ ꯂꯣꯏꯔꯦ. ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯐꯖꯅ ꯌꯥꯝꯃꯦꯕꯀꯣ. ꯑꯗꯨꯅ ꯑꯩ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯠꯇꯦ, ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯌꯥꯝꯃꯦ. ꯑꯗꯣ ꯑꯩ ꯈꯔꯗꯤ ꯑꯗꯨꯝ ꯆꯥꯈ꯭ꯔꯦ, ꯄꯨꯝꯅꯃꯛ ꯆꯥꯈ꯭ꯔꯦ. ꯈꯤꯇꯪ ꯂꯦꯝꯃꯦ, ꯑꯗꯨꯒ ꯃꯌꯥꯝꯅꯗꯤ ꯎꯠꯆꯔꯔꯣꯏꯒꯦ ꯈꯤꯇꯪ ꯂꯦꯝꯕꯗꯗꯤ. ꯑꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯁꯥꯕꯁꯤꯅꯀꯣ ꯑꯩ ꯀꯩꯁꯨꯝ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ. ꯈꯨꯠꯁꯥ ꯑꯃ ꯑꯩꯈꯣꯏꯒ ꯁꯥꯔꯗ ꯐꯖꯅ ꯁꯥꯏꯕꯣ. ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯁꯥꯕꯁꯦ. ꯑꯗꯨꯅꯦ ꯑꯩ ꯔꯨꯃꯥꯟ ꯄꯥꯏꯁꯦ ꯁꯥꯃꯟꯒꯤꯅ. ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯂꯣꯏꯔꯦ. ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯂꯣꯏꯔꯦ. ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯃꯌꯥꯝ ꯏꯁꯀꯤꯞ ꯇꯧꯗꯅ ꯌꯦꯡꯕꯤꯌꯨ. ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ. ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯃꯥ ꯏꯕꯥꯅꯤꯁꯨ ꯃꯇꯥꯡ ꯆꯥꯖꯔꯛꯀꯦ. ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯁꯥꯕꯅꯤꯅ ꯑꯩꯅ ꯄꯤꯖꯗ꯭ꯔꯤꯅꯦꯕꯀꯣ. ꯍꯥꯏꯗꯤ ꯑꯩꯁꯨ ꯁꯥꯏꯗꯣꯏ, ꯕꯠ ꯑꯩꯈꯣꯏ ꯃꯃꯥꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯃꯃꯥꯗꯣ ꯄꯤꯖꯗ꯭ꯔꯤꯅꯦꯕ. ꯑꯗꯣ ꯃꯇꯥꯡꯗ ꯃꯃꯥ ꯏꯕꯥꯅꯤ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯛꯀꯦ. ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ. ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯃꯇꯨꯡꯗꯁꯨ ꯄꯨꯖꯔꯛꯀꯦ ꯃꯌꯥꯝ. ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ. ꯕꯥꯏ ꯕꯥꯏ.